Mahairoi loop tarukna ana layeng sang amadi diagnostic center sing Yengsinba Hougadouri. Mahairoi loop tarukna Manipur laiba government amadi ranai hospital sing loinana diagnostic center sing Yengsinba Hougadouri haina phongdokre. Wangkaida laiba student union of Khngdre Park Sup ki office ta pangthokpa pawgi mifam amada Mahairoi loop taruki Coordinator Ningthauzam Dhanak Kumar Maitaina wafam asi phongdokhibane mahakna haiki rimsta Dr Singh amade authority na mathau pangthokpada asoiba leibana misimina amade thoganingdaba thodok sing toina thoklaba haibagi tingnaba leire maram maduna Mahairoi loop tarukna Yengsinba Hougadouri Rims ki Dr Singh Private Hospital amade masagi diagnostic center sing da thabak tawre haiba miyamna khangnaraba wafamni adubu medical superintendent na miyamda minamle haike Accident da school gi Mahairoi sing soklei ngasi nungtin Bisnupur district ke manung chamba nambol sabal laikai faringi kabo waxing hygiene bagi labukta school gi bell ama accident thokpadage ven adu da tonglakhi ba angang sing aso open nanglei thodok adu da ven adu da tonglakhi ba oza yamna angang sing aso open nangbadage manakta lok sudu leiramba miyoi sing amasung asat awak tawriba sing na sensil laktuna angang sing adubu matam sana kalhobadage ka henna khudong thibadi thoktre adubu ben adu Mathak makha thokna accident thokpadagi gari ki sarukta asok apan khradi yaure soklaba angang sing adu mama mapa sing kaugna khusinnakhre haire Kuki rights group na land reformation yaningda phongdoraklei Manipur dagi tokhai tarakani hyriba Kuki job fruit ki right group Kuki Organization for Human Rights KOHUR na Manipur government na lokhalakpa khongthang khudimak ayat papigani haibigi matagum government asina tha asigi tarani panda lam leiba yonbagi matangda official notification thokiba dubu yaningda phongdorakle KOHUR na hadorakpa cherolamagi matung ina hai Manipur government na tha asigi tarani panda thokiba lam leiba amasung yonbagi anouba rules yawba notification adu Indian constitution gi article 371C violent tawguna tribal singi right amasung rent practice ta sinariba customary law sing khonggaung bani hairi Zero lasina makataraduna hai state government na thogliba notification adu amuk hana review amasung amend tawiduna notification asi singi district singda chana hanbiganu hairi makata na organization asina tribal electoral representative sing hills area committee gi chairperson civil society organization amasung constitutional experts sing na issue asi munakhanaduna union government amasung president of india da thadna amend tawna ba honabana chungani hairi amaromda KOHUR ge cherol asina munna khanaruragade Englishing machamapan humputarani thoigi June kunda presidential order aduda land constitution ge article 371C asi makhada Singi lamsingda karigumba awonba ama tawge harabade government na mari leinaba executive natragana legislative concern singda mangjongna pau PB ramgadabani aduga hariba presidential order asida article 371C gi makhada chanagadoriba rules ase more churachampur chanded district singdari chanaroi haiba leikhiba maramna committee asina Manipur government na thokliba notification asina Kuki singna namna tariba churachampur amadi moreda chanahanbiganu haiba wapam ase piriba article 371C violent tawba oina thokloidra haibigi wapam asini Truck driver fazin wahauda steering paidabgi khongjang sangsinkhre yanaba puraktrabade driver sing hena kan ba khongjang sangsingadore police na truck driver ama maram sadana fazin ki haibagi wahauda Senapati district truck Alls Association amasung Senapati District Truck Drivers Union na Imphal Dimapur lambi da steering paidabgi khongjang sangsinkhre hiramasigi matangda phangba paw mana hai ngasi ayu pung 5:13 rom tabada Senapati District ke Pawmata Sub Division manung chanba Tungjoi khuldagi Asepri David Koba truck driver ama National Highway number 2 Imphal Dimapur lambi parengi official police gate tagi meter chani chahum rom lapthoklaga leiba unauthorized checkpoint amadagi Saparmaina police na fake truck driver adu police number sadna phusai khibaga loinana police custody da pusinki truck driver fa khiba matamda arrest memo yaude amasung kari maramgi phari pano haibadu mayak sengna khanganba tawde hairi police ki thawong adu yaningda phongdok boina kudakta truck driver singna national highway paringda steering paidabagi khongjang sangsin khibani hairi Hiramasigi matangda yanaba ama puraktrabade driver singna steering paidabgi khongjang asidagi hena kanba atopa khongjang kya sangsilakpa yai haina drivers karana phongdoke Amaramda Senapati District Deputy Commissioner na thokiba order amagi matungina lambi semjinbagi thabak paikhat libana maram oiraga matam khara National Highway 102A Urkul
Toloi Tadubi Road amasung National Highway 129A Maram Pelen Lord makhl khudimaki gari chatpa yaramdaba adu khudaktagi chatpa yaragani hairi nong kana chubana maram oiraga landslide tawbadagi lambi paring asida matam khara gari chatpa yaramdaba adu mapung phana semjille hairi Nongna kana subadagi refugee camp Myanmargi Shrawin township ta landslide thokpada refugee taramuk Sikhre Khradi Phumjinkhre Thiba Khngdre hairi Numit 15 gi manungda an kaina petroleum products sing paisinba amasung yoliba sing lepkadabane body An kaina petroleum products sing yoliba amasung paisiliba sing gi mathakta akanwa mijeng changba hauragani loinana hairiba thong asibu chathariba singna numit 15 gi manungda thabak sing asi lepnaba khanare karigumba leptaba tarabadi an goiba thabak sing lokhalagani haina DIPR gi auditorium da pangthokhiba pawgi mifam amada CAFNPD gi Swiss duty hobam Bobina Phungdokre, Mahana Makhatana Haikibida, CAFNPD Secretary and Keda Varata Amasung, Director Karan Bonogi Direction Makada and Kaina, Valid Oiba Licensing Yaudaba Petroleum Products Sing Hybadi, Petrol Amasung Dizan Joliba Amasung, Paisinduna Tamliba Singi, Matakta Akanwa Mijeng Chang Bahauragani. Explosive app ki manung chana kanagumba singna petroleum products sing yonba amasung pasinduna thamge haiba tarabadi Petroleum and Safety Explosive Organization Peso dagi license logadabani adumoinamak unauthorized oiba moongda lanai miyoi kyana makoi gi mayumda petrol fuel sing pasinduna yonba kaya thengnare asigumba thawong sing ase yamna khudong thiningai oi maru oina pokhaiba amasung mehaulang pokthokpa yabagi khudong thiba kya lei hairiba thaw pasinduna thaw khaidok khaijin tawriba adugi manak nangna mobile phone sing sizinaba tarabadi karigumba macamda mehaulang pokthokuna yamna chauna khudong thiba thokpa yai Hyriba thawong sing asi prevention of black marketing and maintenance of supply of essential commodity gi act 1980 asi balen tawbani lonena hyriba thawong sing asi buchathariba mioi sing adugi mathakta logi matung ina akanba dandi kya mayok naba yai department ki maikei dagi Imphal East amasung Thawal district ki mafam kya da asigumba ain yadaba thawong kya chathare haibigi paw fanglei maramaduna hyriba mioi sing aduna Asigumba thawong sing asi khudaktagi lepnaba numit 15 gi matam piri karigumba leptaba tarabadi legal action sil lokhalagani haike masiga loinena Ministry of Petroleum and Natural Gas amasung certificate amasung Petroleum Rule 1002 gi Rule 126 ki makhada certificate of tax amasip controller da issue tawba certificate of safety adunga na department ki maikedagi paksana drive chacharagani haina phungdokhe UAE da nupa amagi punna masasa malay tapada pumnamang ngakre UAE da nupa amagi mahakna hekpoksa masasa malay haina phungdurakpadagi pumnamakna khamtheng ngakre haina phungdurakre Sharjah International Narrator Forum gi report asigi matung ina machasa malay hairiba nupa al Category hyriba nupa asige nupidi supnagi marikhaktani forum asida al Caterina phungdokhibagi matungina mahaki masa samada ahal laman sing mitop sing nupi singda ikai khumnaba utpa pukchel sengba amadi haksang fana leinabagi fajaraba para kayasu tambiri masa sama leiriba nupa adugi wafam hauzik social media da viral oirakre haire Lan matung president ki form thadolagani Ukraine ki president Vladimir Zelensky na Russia ga songnariba lan asi hekloibaga president ki form thadokani haina phongdokre report asi ki matungina Ukraine ki president oibagi mifam hauzik fawba lan asina maram oiraga pangthokpa ngamdana lakibani lan asi loiraga pangthokpa lebak asi ki president ki mikhalda mahak mirep oina chongthokla roi haina su Vladimir Zelensky na phongdorakhe Donald Trump na hauzik Ukraine da sawgalakpadagi Vladimir Zelensky da so anouba thauna ama lakpa ngamkhre haire Europe ta kham thengna sabana maram oiraga lising ani kun marida mioi lising humpunitoi hena siki haina phongdorakle Europe ta kham thengna sabana maram oiraga lising ani kun marida mioi lising humpunitoi ga zatret hena siki haina report amana phongdorakle Nature Medicine ge report amake matung ina haukiba chahi lising ani kun marida sabana maram oiraga sikiba mioi lising kaya adugi manungda ayambana nupi amadi ahal oiraba mioi singni Europe lebaki oina haukiba chahi lising ani kun mari khwaidigi saba matam oike loinena lising ani kunithoi dagina kun marigi oina yenglubadana Europe ta kham thengna sabadagi
ꯄꯨꯟꯅ ꯃꯤꯑꯣꯏ ꯂꯥꯈ ꯑꯃꯒ ꯂꯤꯁꯤꯡ 34 ꯂꯣꯝ ꯁꯤꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡ ꯑꯃꯗꯤ 2024ꯒꯤ ꯖꯨꯟ ꯑꯃꯗꯒꯤꯅ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯥꯡꯗꯝꯅꯔꯨꯕꯗ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 12 ꯂꯣꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯕꯨ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯇꯣꯃꯥꯁ ꯖꯥꯅꯣꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯝ ꯊꯦꯡꯅ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯀꯥ ꯍꯦꯟꯅ ꯁꯤꯔꯤꯕ ꯑꯁꯤ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ, ꯃꯔꯝꯗꯤ ꯆꯍꯤ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯗ ꯁꯥꯔꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯒꯠꯂꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯃꯔꯝꯗꯤ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯒꯅꯤ ꯍꯥꯏꯔꯤ꯫